ꯑꯩꯈꯣꯏꯒꯤ ꯏꯐꯨꯔꯨꯕꯁꯤꯒꯤ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯊꯣꯛꯂꯛꯏꯕ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯏꯐꯨꯔꯨꯞ ꯑꯁꯤꯕꯨ ꯉꯥꯛꯄꯤꯅꯕ ꯊꯣꯛꯂꯛꯏꯕ ꯏꯆꯥ ꯏꯅꯥꯎ ꯀꯅꯥꯝꯇꯗ ꯁꯣꯛꯄ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯃꯥꯡꯖꯧꯅꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯣꯡꯖꯜꯂꯒ ꯑꯩꯈꯣꯏꯒ ꯍꯥꯟꯅ ꯃꯥꯌꯣꯛꯅꯗꯅ ꯍꯧꯔꯛꯏꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯏꯐꯨꯔꯨꯞꯁꯤ ꯀꯟꯅꯕ ꯆꯣꯡꯊꯣꯔꯛꯏꯕ ꯏꯆꯥ ꯏꯅꯥꯎ ꯀꯅꯥꯝꯇꯗ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯏꯅꯥꯎ ꯑꯣꯏꯔꯤꯕ ꯏꯆꯥꯁꯤꯡ ꯑꯣꯏꯔꯤꯕ ꯀꯣꯔꯧꯉꯥꯟꯕꯗ ꯁꯤꯔꯤꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ NIA ꯁꯤꯔꯤꯕ ꯃꯔꯥꯜ ꯑꯁꯦ ꯈꯨꯗꯛꯇ ꯍꯟꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯏꯆꯥꯁꯤꯡꯒꯤꯗ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯩꯇꯩ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯃꯤꯠꯌꯦꯡꯁꯦ ꯀꯔꯤꯅꯣ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯃꯨꯠꯊꯠꯅꯕ ꯃꯣꯏꯅ ꯍꯣꯠꯅꯔꯛꯄ ꯊꯧꯑꯣꯡꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯌꯥꯅꯤꯡꯗꯦ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯩꯇꯩꯕꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯀꯨꯀꯤꯁꯤꯡꯅ ꯇꯧꯕꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯒ ꯃꯩꯇꯩ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯆꯣꯡꯖꯟꯗꯅ NIA FIR ꯈꯔ ꯆꯥꯟ ꯆꯤꯡꯈꯣꯡ ꯆꯌꯥꯗ ꯃꯩ ꯊꯥꯔꯛꯏꯕ ꯈꯣꯠꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯐꯥꯕꯤꯗꯅ ꯃꯩꯇꯩ ꯑꯩꯈꯣꯏꯗ ꯆꯣꯡꯖꯟꯗꯅ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯇꯁꯦꯡꯅ ꯌꯥꯖꯅꯤꯡꯗꯦ ꯇꯁꯨ ꯖꯤꯔꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯏꯕꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯃꯤ ꯀꯌꯥ ꯐꯥꯔꯒ ꯑꯆꯨꯝ ꯑꯔꯥꯟ ꯀꯔꯤ ꯄꯨꯊꯣꯛꯄ ꯉꯝꯕꯤꯔꯒꯦ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯗꯅ ꯃꯩꯇꯩ ꯑꯩꯈꯣꯏꯗ ꯆꯣꯡꯖꯟꯗꯅ ꯐꯥꯅꯕ ꯈꯔ ꯁꯤꯟ ꯇꯧꯕꯁꯦ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯈꯨꯗꯛꯇ ꯇꯣꯛꯄꯤꯌꯨ